Manipur Top Channel dugi video amta update tawjage ngasi ayuk phongmasi phongna January gi tang 12 da nupi IPS officer ama khudeng thabi da AR gi rifleman amana tamthina ot naikre police na kaubuda lakhidre AR gi authority na rifleman adu theidok laga thamkhre more digi imphalom da maki escort personnel singa halakpada khudeng thabi check post da mathau tawduna leiramba taragani thusub AR gi rifleman amana Yeripuk police station gi SDPO su oidiba nupi IPS officer ama yamna tamthina ot naibikre molest tawkhre thawdo asigi matangda IPS officer asina police ta report tawraba matungna more police station na rifleman adugi mathakta FIR ama register tawkhre madugi matungda more gi SDPO na khudeng thabida leba taragani thusuba AR gi post commander major Paramansta rifleman adu puthorakna ba serol ama thakre masigi su mathakta more police station gi osina ngasi nungthil phawgi manungda police ta sinnarakna ba saman tawkhre maduda sunatana more police ki team ama khudeng thabi check post satuna AR gi personnel adu sinnarakna ba taksinbada personnel adu mafam haidoktaba amada pukhre herakpadagi pambai laitaduna halakre thadu adugi matangda IPS officer asina police ta wakalakkiba serol amana hai Thawal district ki Yeripok sub divisional police officer oiribi kumja Englishing ani ga taraturuk ki base ki Indian Police Service IPS ki officer aduna ma ki uniform set pa escort personnel singa ngarang January taraga mapanna more the official duty ama chatluraga halakpada thawdo adu khudeng thabi check post thokhibne IPS officer asina Thawal district police ki vehicle number MNO 16243 da mahaki escort singa loina more da official visit ama ki damak satpada mahaki maminga loina mafam ahumda entry tawkhi mahaki duty loiraga more dagi infalom da halakpada khudeng thabi da leiba taraga ni suba Assam Rifles ki D company gi check post da driver M Hemantana entry tawba changlubada makhoi gi mafam adu da duty taramba rifleman PK Pandena makhoi bu fajinduna thamaga loina ihing nungyai fawba thadok loi haina kianke kariguma director general of police ama district minister fawba da report pirabasu thadokpagi wa laiti haina makata na kihenbagi thabak sathaki haina wakat cherul adu phungdurakle mahak masana mahak police officer amani haina sak takpaga loina identity card utlaba fawba da mahak masa amadi mahak ki escort personnel sing M Hemanjat A Somananda Muhammad Abdul Sukur Muhammad Mahayar Khan amadi S Inabu otnai ba horakhe makoina masa amadi makoina tonglakpa gari check tawnaba hairaba fawbada karisu Thawoiba tawdana masa sokna phu saiba molest tawbagi thabak sathaki makoina mafam aduda duty taba senior officer kobinaba hairaba fawba yadabaga loinana akampet ki wahi wata ka sijinaduna sai thangba horakpada natana mangonda khupakna thage tawbada maki escort singna khamdokhi hairi IPS officer asida thawdok asi mahaki mathak thongba officer singda report tawge hotnarubada makhutagi mobile munnaba honakhi mahakna kanna honaduna mahaki mathak thongba officer sing amadi 13 suba Assam Rifles ki brigadier da paw piraba matungda kuttaraga ni suba Assam Rifles ki D company gi major adu mafam adu da thajilaktuna phibam adu laksin ki haina maki wakat adu da pawdamni haina su pawsina makata na phungdorokli aduga mya yamna tahai dabu nongai taba thawdo amani myam gi motor su kai lebibige habdu comment box su yoy soiduna thambirao